Kanglai pauthang miyeng tabiri bising butaram na uksa bagal loina na ngasi phong kiba tongan ba pauche singdagi lokhat jaba maru oiba pau khara sandokna pijari BJP gi North East in charge Samit Patra Imphal da thunglare Churachandpur da Kuki MLA sing Zomi leader sing unaram laba matung N Biren gasu unakre Chief Minister N Biren na mahaki phomdagi resign tawkraba matung state asida oirakliba rajniti gi tang tadaba phibam asiga mari leinana numit nini gi khongchata BJP gi North East in charge through oiriba MP Samit Patra ngarang Imphal da thunglare mahangna Imphal da hek thunglabaga akhanaba helicopter amada Churachandpur da chatuna Kuki MLA sing ex MLA sing amadi Zomi leader singa unakre hari presna phongba pawge source amagi matung inna ngarang ayu anganba pung 9 kunrom taba matamda BJP gi North East in charge Samit Patra Imphal airport ta thunglaki Samit Patra na airport ta thunglabaga BJP Manipur Pradesh ki General Secretary K Saratna Luchingduna okhi madugi matung Samit Patra akhanaba helicopter amada Churachandpur tamna chatki Churachandpur da Thungbaga Samit Patra na hokiba sahi lisingani kulumdoi gi me ahumdagi hauna thokiba kanglukki irang adugi hek nonganba me marida Imphal gi Rims Rota miyam gi mob amadagi miyamna thina soktuna matam sangna Delhi da layengduna handakda halakiba Thalon Kendra gi BJP gi MLA Phungjangin Baltega unaki makhatana Churachandpur gi MLA LM Khokte amasung Zomi Student Federation gi lojingba singa unaki miyam gi mob aduda tamthina sokpadagi MLA Balte hojik hogat kangkhatpa ngamdana wheelchair da phamlaga lairibani Samit Patra MLA Bunjangin Balte gi residence ta chatuna MLA asigi hojik oriba hakchang gi phibam singi matangda hangkibaga loinana MLA Phungjangin Balte amasung MLA LM Khokte aniga closed door da lanai oina state asigi hojik oriba political scenario asigi matangda yamna kupna wari sanaki khongchat aduga mari leinana Zomi Student Federation gi maikei degisu Samit Patra da memorandum ama submit tawki Kuki Jo Council KZC amasung Zomi Council ZC gi luchingba singasu mifam chathaki Samit Patra gi khongchat adugi matangda pawmisinna hangkiba amada mahaki khongchat asi unofficial ni haiba khak natana atai comment amata pikhide Samit Patra gi Imphal khongchat asi state asida president role thamkhraba matung ihan hanbani amaromda khongchat asi Samit Patra na chapchana phongdoktrabasu hojik April 9 da MLA Kunma Thoina Prime Minister Narendra Modi amadi Union Home Minister Amit Shah da aiba cherol pisinduna state asida popular government ama semnaba taksin khiba aduga mari leinana oiramba yai thajanari Prime Minister amadi Union Home Minister da pisin khiba memorandum aduda BJP gi MLA Tarahumdoi NPP gi MLA ahum NPF ki MLA ahum amadi independent MLA ani yauna punna MLA Kunma Thoina sahi tawkibani loinana Popular Government ama lingnabagi memorandum amasu Prime Minister Office amadi Ministry of Home Affairs ki office ta tongan pisin khiba laikre BJP gi North East in charge Samit Patra Churachandpur dagi halaklaba matung BJP gi MLA singa unaki thengna phangba pawda Churachandpur dagi halakpada Samit Patra na ex CMN Biren gasu unakre haidi Makatarakpada center na lengak semlak trabasu MLA sing punsin duna tha asigi manungda lengak semlagani haina Lorembam Ramesorna phongdokre Center na lengak semlak taba tarabasu wakhalon manaba MLA sing punsin duna tha asigi manungda lengak semnaba governor da claim tawnaba sem sari haina Kairau Assembly constituency gi MLA Lorembam Ramesorna phongdokre wafama singarang Kairau kendra gi manung chanba kyamgai khoirom laikai kyamgai dispensary Lairak amadi kyamgai mayai lekai da leiba nongna saba maira sang ahum sangabagi thoromda phongdokibani mahangna makha taraduna hai state asida president rule thamlakpa tha ahum phajilakpaga loinana Manipur da mapung phaba lengak ama thambiyu haibasi miyamgi kholau khakta natana mihut singisu kholauni oirakleba phibam asida athubada Popular Government ama semlak kadra haibagi thajab lei adubu laibak thibadi state asigi BJP gi MLA singi marakta group khaidokna duna punsinba yadana leiba asina lengak semba ngamdabani Manipur miyamgi awabu uduna magi nungaina daba kaya lairabasu thadokna duna amato oina punsin duna lengak seminasi tungi amadi Manipur gi khanduna amato oina punsin duna miyamgi oiba lengak ama seminasi ikui dringai gi mamangda MLA Kunma Thoina kuyekpi duna Prime Minister amadi
Union Home Minister da Chirol Pisin Khiba Leire Mopung Phab Lengak Ama Sembada Tangai Fadana MLA Kuntragi Mathau Tari Adubo Hauji Phawada MLA Kulumdoi Punsinduna Leire Wat Horiba MLA Tare Amasu Wari Sanari Atubo Matamda MLA Sing Punsinduna Lengak Semnabo Honaragani Karigumba Central Government Semlak Trabadi Chaliba Tha Asigi Manungda State Asigi Governor da claim tongnaba ahing nungthil naidana sem sari haikibaga loinana kyamgai khulgi akoibada semgalakadaba lambi thong amadi chakot thorangi matangda wafam kaya thanggi amromda Manipurda thunglakiba BJP Northeast in charge Dr. Samit Patrogi khongchat asina state asigi national highway singda chathok chasing tawba yadana leiriba asi yahannaba honaramgani haibagi chauna thajaba lei hainasu MLA Ramesorna makhatana phongdoki Katarapa Pauda Manipur violence ki audio tape Manipur Iranga Mari Lainana Aranba Toba Amata Kankatpagi Matauta de Haina Supreme Court na Pondokre Manipur the Tholiba Iranga Siga Mari Lainana Aranba Toba Mui Amatabu Equina protect Toba Darkar Oidi Haina Supreme Court ki Chief Justice Sanjeev Khanana Pondokre Kuki Organization for Human Rights Trust Kahurna Hanagi Chief Minister N Birenga Mari Lainabani Haiba Leak Oiraba audio clip Amagi Matangda Supreme Court Tharakpa petition amaga mari lenana ngarang chathakiba hearing da Chief Justice na mathaki wafum asi thamkibani Chief Justice na Lusingba division bench ta chathakiba hearing aduda central government ki maikeida solitary general Tushar Mehta na lepki aduga petitioner ki maikeida advocate Prasan Bhushan na lepki leak oibani hariba audio clip aduda yauriba hanagi Chief Minister N Birenga Birengi Khonjelni hariba adu achumbara aranbara haibagi matangda Central Forensic Science Laboratory gi report sil tawraga ngarang courta government ki maikaidagi lankhat ki loinana solitary general Tushar Mehta gi maikaidagi kahurda thajaba thambaga loinana kohar asi yamna nauba organization amani haina courta thamki Tushar Mehta gi argument adubu court na yadabaga loinana aikoina petitioner bu ignore toba tawdaba haibasiga mari leinade aikoigi wafamdi karigumba aranba tawbada chenabani haiba khanglabadi aikoina miyoi adubu protect tawroi hairi Chief Justice Sanjeev Khanana phongdokibada report adugi kari hariba warol court na phongdokide court na report adu kumna yenglaba matung report asigi matangda nahaki officer da khangannaba Tushar Mehta da court na khangan ki court ki wafam aduda solicitor general Tushar Mehta na report aduna kari hairi haiba aihakti khangde haiba wafam thamki adubu court na yauriba wafam sing asi paraba matung government ta khangalo aduga anobo report ama purau haina court na khangan ki amadi court na mathangi hearing July 13 da pangthoknaba matam lepki adubu hearing asi pangthok tringai manung makhatana hanagi Chief Minister N Birengi mathakta thigetpagi thabakti adumak makha chathanabasu khanganki Pakistan Chogatuna Wangang Luba Mui Kuntra Mapal Hauzik Zelda Leiri Pakistan Chogatuna Wangang Luba Mui Amatalem na Tharoi Aingi Oiba Cherak Phangangani Haina Assamgi Chief Minister Hemanta Biswa Sharma da Phondokre Hauzik State Asida Pangthok Liba Panchayat Election ga Mari Leinana Election Rally Amada Hemanta Biswa Sharma na Pahalgram terror attack ki matangda India gi laihau da pokpa miyoi singna Pakistan Chogatuna Wangang Luba Miyoi makhata na phagatpa leptri makhoi gi manungda opposition gi MLA ama yauri ngasi su makhata na Hojai amadi South Chalamra Malchar district tagi miyoi ani amagasu Pakistan Chogatpa Wangang Luba gi damak police na phagatgre hojik phawbada Pakistan Chogatpa Wangang Luba dagi phagatpa miyoi 38 sure makhoi loinamak logi khutagi nanthokpa yaroi Pakistan Jindabad haina lawba miyoi singi makhong thudekani haina Pakistan Chogatpa miyoi singbu warning tauki Aikoina Prime Minister Modi amadi Indian Army bu Chogatuna malemgi laimai singda leiriba terrorist singbu matik chaba dandi pihengadabani haiki Pakatarakpa maruoiba paw amada hanagi Chief Minister N Biren Lusingba lengak amuk hanna thambinaba aiba chero thajingre Manipur Chief Minister Oiramba Nongthombam Biren CM pham thadokraba matung lucingba ama khanba ngamdabana maram oiraga President role thamlakiba loktoklaga amuk anna Nongthombam Biren lucingba lengak ama thamnaba Manipur Naga Area Development Committee na Union Home Minister Amit Shah da aiba chero thakre committee asigi President M Ningpang
amadi General Secretary D Kamai anina khuyek piduna pisinkiba chirol adugi matung inna Manipurda hojik thokliba irang asigi khudongchaba lawraga nongthombam birena lusingkiba lengak aduda yawba elected politician kharana mahakpu singthanaba honaki lengak manungda charangnaba thoktuna mahakpu resign tawnaba demand tawki madugi matung inna nongthombam birena Manipur miyamgi damak yaiphanaba mahaki pham thadoki adum oinamak minister MLA singi marakta lucingba ama puthokpa ngamkhidabana Manipurda president rule thamlakibani naga phuruki MLA minister amadi miyam na Manipur gi hojik oiriba phibam asida nongthombam birenbu saugatli haibaduna mahak natana Manipur miyam gi lusingbinaba amata leite ngasi makso BJP gi MLA singi marakta khaibum tanaduna chief minister oiningba kaya ama yauri masina lamdam asigi phibam hena soktilakani maramaduna Manipur dagi PR lokthok nongthombam birenbu Manipur miyam gi khallaga amuk hana chief minister ohenbiu haina chirol aduda palli Bayabadi, Namang Thagi Aroi Bachayolda, State Asida BJP Amadi Chandinariba Party Sing Yauna, MLA Kunmathoina Kuyek Piduna, Lengak Ama Semna Bagidamok Bharat ki Prime Minister Narendra Modi Amadi, Union Home Minister Amit Shahada, Wangjing Tenthagi MLA Pongnam Brojena Lusingba, Tim Amana, Delhi the Chatuna MLA Kunmathogi Kuyek Yauba, Chirol Ama Prime Minister Amadi, Union Home Minister da Pisinkiba, Lake Rabani, Hariba Chirol Duna Wangjing Tentha MLA, Pongnam Brojen, Uripo Kendra ki KS Ragumani Thanga ki T Robindro Hyanglam ki Dr. Y Radishyam Jeri Bamgi Asafuddin Tamenglong ki Jamhenglung Pamai Hairo ki TS Radishyam Kesamthong ki N Nisikan Lamsang S Rajen Wangoi ki KS Loken Karungi J Kusum Khetigrau ki Sheikh Nurul Hasan Maya Imphal ki K Robindro Singjamai ki Y Khemchan Wangai ki TS Arun Kumar Pungyargi ke Lesinyo Thangiban KS Joy Kitchen Nauria Pakhang Lakpagi SKB Maugi Losi Diko Amadi Urkulgi Ram Muibana Prime Minister Amadi Home Minister da Aiba Chirol Pisinduna Apam Kutingmak Khangan Krabani Hari Sakang da Basingna Imung Amadagi Sel Amadi Chana Huran Kare Tha Asigi Ahumda Imphal West District ki Patsoi Police Station na Konba Langjing CRPF Camp Maningda Leiba Khomdram Somen Kobo Miyoi Amagi Yumdagi Yamlaba Sana Amadi Sel Oina Lupa Lak Ani Rom Sakang da Basingna Huran Kare Hari Yumbu Oiriba Khomdram Somen gi Loinabi Khomdram Ongbi Bhanupatina Phongdokpagi Matung Inna Haukiba Me Ahumda Mahaki Masegi Yumda Birthday Ama Yauba Chatpada Machena Hing Lekro Haiduna Lekhi Mathang Me Marigi Numita Mayumda Halakpada Imungi Mingsel Kaiduna Leramba Tenaki Imungda Kinba Armari Thong Hangdoktuna Firol Makada Thamba Upuda Yauba Sana Amadi Sel Leram Kide Hari Mahangna Makatana Yengba Matamda Yumgi Maning Thangbada Leiriba Ventilator Thugaiduna Kaiduna Lerumki Huran Basing Aduna Ventilator Thugaiduna Imungda Changlak Sana Amadi Sel Oina Lupa Lak Ani Rom Adu Huranduna Pubikre Makoina Huran Kiba Aduda CCTV gi drive memory su yaukre hari makoina mahakna makatana phongdokibada mapuroiba Khomdram Somen su ani suba Manipur Rifles ta thabak tawbadagi yumda leite icha ani su lairik tambagi mapanda leikibana matam ayambada mathanta da lei masigi khudongchaba loduna sakhangdaba sing aduna sana amadi selsing adu huran kibani haina su phongdokhi Net exam ki question paper lupa lak nifuda yolambaga mari leinana Rajasthan police na miyoi ahum phaduna thijinba hokre pangthok leba the National Eligibility Cum Entrance Test NET UG ga mari leinana ngarang exam asigi question paper candidate kharada lupa lak nimfuda yonduna examination asibu scam thonnaba honaramba miyoi ahum Rajasthan police na fare Rajasthan Police ki Special Operation Group na Hiramasiga Mari Leinana Joypur dagi Balwan Sahi Kuntaret Mukesh Mina Sahi Nifu amasung Hardas Sahi Kuntranipal Miyoi ahum asi Fabangam Kibani Haidi Police ki investigation matung inna Haidiba Miyoi ahum asina Mahiroi amadi Mahaki imung manung sing Gurugram da Puraktuna Haukiba Irai Numita Haidiba Senfam asi demand Taurakibani Adubu Mahiroi Aduna question paper yenge Hairubada Miyoi ahum aduna yakide Haidi Miyoi ahum aduna
question paper adu yenge haiba yadabadagi imung manungna special operation group SOG da contact tawduna hariba mi ahum asi hauzik thangjan numita fakhibani the national eligibility cum entrance test NEET UG asi lebak asigi state pumbada mai paklaba candidate singna medical college singda admission tawnabagi damak pangthoknaribani atopa thodok amada NEET aspirants singi medical college exchange lawnabagi damak sel loramba mioi mari amasu phaba ngamle haina official source amana hairi Bhubaneswar special crime unit na hokiba thangjan numita phakiba mioi mari gi manungda anidi Orissa dagi ni haina commissioner of police ASD singna phongdokre Makatarakpa pauda aikoi masel gi marakta lingjen manadaba asina sahi 15 gi matungda maiteina CM oiba ngamlaroi haina kebana phongdokre ngasi aikoi marakta leiriba lingjen manadaba asina sahi 15 gi matungda maitei macha amatana chief minister oiba ngamlaroi haina sapam kendra gi MLA sapam kunjakesor kebana ngarang Ghari Player Association GPA na sinduna hokiba April 15 dagi hauna Ghari awang lekai GYC ground da pangthokiba ani suba GPA Trophy Under 13 5A Men Side Football losinbagi tawramda athoiba mithunglengi warol piraduna phongdokibani mahana makata na haikibada culture da oiro sanabada oiro khutsa haibada oiro asuki matik unique oiba jati asi ngasi tangdu leitaba leiraktaba amadi aikhoigi marakta oirakliba kaya asina aikoi maselgi marakta thajaba leinadre thajaba leiraktaba asina maram oiraga CSO mayam ama tholakibani loinana aikoi maselgi marakta lingjen manadre maram asina aikoi amata oina punsinduna lingjen manaba tai haiduna Manipur sanabagi lamda ida yauraga lakrabani sanaba kudingmakta aikoina masana kudingmak yauba ngamli sanaba haibasida thaksi khasi leiba mathautai maram aduna sanaroi singna discipline leina afoba sanaroi ama oinaba honaminasi haiki Makatarakpa atopa pauda nupi na sahi 19 nupa na sahi 12 sudringaida luhonglamba thoklabadi nupa nupi khaktan natana mama mapa amadi luhongbada yauriba mioi khudingmak aingi cherak phangani haina ADM Lokeshwar na phongdokre Lebak asida leiriba nupi macha na sahi 19 aduga nupa na sahi 12 sudringaida luhongba haibasi logi wangmadani karigumba luhonglamba thoklabadi nupa amadi nupi adu khaktan natana makoigi mama mapa amadi luhongba aduda saruk yakiba khudingmak logi matung inna cherak phangpam thui haina Thobal district ADM oina thopuriba Lokeshwar na phongdokre wafam asi lebak asida sahi sudana angang oina luhongbagi chanabi muthatnaba chatharakpa campaign gi saruk ama oina district administration Thobal amadi district child protection unit Thobal anina khuchamnaraga sinduna ngasi nomagi oiba training cum awareness program ama Thobal DC gi complex ta leiba election counting holda pangthokiba thoramda mahana phondokibani ngasi pangthokiba training cum awareness program aduda Manipur Commission for Child Rights ki legal advisor advocate Thiam Raj Kiranna The Protection of Child Marriage Act 2003 ki matangda research person ama oina wangangki thormaduga mari leinana Thobal district ki ADM Lokeshwar Brahmachari mayumna makhatana phongdokhibada leibak asida sahi sudriba angangsing luhongba muthatnabagi pandamda changsilakpa khongjangi saruk ama oina mifam asi pangthokpani haiki Makatarakpa aroiba pauda Manipurgi wathok Bharat pumbagi mifamda puthoknaba yanakre Manipur State Council All India Youth Federation gi state level organization convention ama ngarang Irabat Bhavan Imphalda Comrade S Ingocha Tombi singna mayai tangbal lauraga pangthokre mifam aduda malemda lal thoktanaba mipung khudingmak shanti oina hingminnanaba lusingba Dr. Moirangthem Narana maru oiba mithung oiki hana federation asigi National Secretary Oiramba Chingakam Saratsu Saruk Yaki Mifamadugi Inaugural Address Masnam Joy Kumar Luang Assistant Secretary CPI Manipurna Pireduna Manipurda English Chamapan Nipal Taki Hauna Communist Singna Manipur Miyamda Yaibaba Puraknaba Honaduna Laki Statehood Ki Dabi Manipur Gi Lol Nipal Suba Schedule the Chanaba Iho Abspa Loktokinaba Kongjang Senja Tumjagi Akanba Andalon Tabak PU Natraga Jail PU Kongjang Miyamga Loinana Manipur Gi Ngamkai Kanaba Honaba Kayamarungi Puwari Leiba Aduna Youth Federation Gi Makataba Puwari Gi Damak Kongjang Poram Yalam Gadabani Haiki Thoromaduda Mitunglen Oina Saruk Yakiba Dr. M Narana Haikibada
Youth for National Change haiba theme asida All India Youth Federation na makhatana thabak kana tawba tangai fade maram aduna Manipur da lairiba federation asigi state council asi hena mapangal kankatlan gadabani haiki